Wizards Top 3 Daily News in Manipuri. Governor na bom nomay kablakibasing numit mangani gi manungda fadrabadi fam thadok laga chakkibana fare kwaraman kaitel fam bising na governor da kamtheng warawre mayumda hanjin jaba haurak laba matungda bom nomay kapsilakibagi mafam da chattuna haktheng na yeng silure Manipur gi hojik oiriba pribam sida PR laibigi wahan thok yaudraba lamdam ama oire maramasi state sigi nupi sing na thona lingjel li mangba leite haiduna nupi sing ima sing na sauruk labadi tawhaidaba tabak yamna tarakani hairaduna governor asi manipur miyamgi oigadabani IDP sing na mayumda hanjinbada bom nomai kapsil lakiba sing numit mangani gi manungda fadra lai chairak pigadabani makoidagi khutchu khulai sing lokhat kadabani karibugum ngamdrabadi governor from thadok laga chatpi khibana fare haina khairamban kaithen pam sing na phongdokre khairamban ima kaitel coordinating committee for peace na Fogak Chow Ikaida Lariba, Miam Amadi, Mayum Makai Tadokuna, Laifam Laitrabasing Punsi Mahing Amadi, IDP Sing Mayum da Hanjin Bada, Bom Amadi no Kaki Basing from the Yang Sinbagi Kokta Chaki, Adubu Bom Kapsilaki Bama from Torbung, Dadi Central Force na Changba, Nungai Roy Hydro Changalakidre. Fogak Chow Ikaigi Kunja Sinda Lupali Sing Manga Sumating Panganki. Yang Sin Kokta Sida, Fogak Chow Ikaigi, Mianga Unadana Pamina Matunda, Makoi Pandam Sing Tara Matunda, Kwairam Ima Kaitel Coordinating Committee. For peace ki convener Laisram Neman Haiki. Numit Mangani Manunda, Bom Amadi Nomay Kabla Kiba Kuki Militain Sing Cherak Pina Manumit Tazabani. Masika Lona Lamdam Sida Lairiba MLA Nipuma Pansi Lotuna Lairanu, Toraklu. Makoi Pawar Pai Dragadi, Aikoi Gapunna Imalaba Kitamukta Tagang Dominasi. Aikoi Nangasi Tumba Pangdana Lairibani. Nomay Kabla de Haiduna Hiptuna Laibe Avanati. Aikoi MLA Singsu Lanjana Ribama from Singda Labiro. Matamduda IDP Singa Waba Kangani. Hojik kari itu minna lady bano. Lebak kita makte assembly da wasak lau kerja lebak miyam kita waktu tahu dana vote lepa thorak payaroi. Lanjener besing amadi awab mayok nari miyam amadi nupi sing nesu vote lepa sing di matung inabi ganu. Vote yau biganu. Sel sulo biganu. Nupi mayam pun sin neraga madu gilup ada gilup hai na lay ragadi pun bayaroi. Aduna nupi sing apun ba amada kong pam cet na leptuna. Tengna na basem sarasi. Ngasi ay koy na ketel pam duna lay bagi matam natre. Bom nong may kap di bom pom sing da amuk ta sing chang duna yeng lu si hai duna ima lup sing pun sin duna yeng balakpani aru mapam sida di ngakpina ba security force laiba udre khara lairiba sidi maming tagi oina thamba manare masida lairiba manipur police amadi IRB khara lairiba sisu safety oidre mi ki sangoida dambur khar ga laibani bibam sida kukina bom nong may kablak pada ngak thok laga matik cha ba security thamdri masida sunatana kuki singbu kusi tawhanduna thamli Aikoi maitai gina crime talk le hairagadi security na kontong sumang imung letin fawba kurak hangdana lay kukina nong kablak padagi watok oiraba fawda karigi damak section taurang lo dabano haibasi khan bada mama oibisi tamoi kaire haina lup asidagi torok chirol na khangali MGNREGA maming ontok pasi Gandhi bi kai bapi bani Okram ibobi Mahatma Gandhi National Rural Employment Guarantee Act MGNREGA asibu Viksit Bharat Guarantee for Rozgar and Ajivika Mission Gramin Viksit Bharat Ji Ram Ji Haina Min Ontokiba Asi Lebak Asiki Father of the Nation Haina Kangnariba Mahatma Gandhi bi kai bapibani Haina Congress Legislature Party ki leader Okram Ibo bina Fangdokre Ngasi Congress Bhaman da Party Asiki Maru Ebulu Chingba Singa Pami Singa Unabada Okram Ibo bina Hai Lebak Asiki Kunganga Madi Chingda Leriba Miyabu Tabak Piba Haiba Mahatma Gandhi ki Wakalon bi kai Kumnabu Utuna Lusingba Asiki Maming Lauduna Matamdugi UPA government na MGNREGA Asi Hodokibani NDA like Nakna Viksit Bharat Ji Ram Ji Haina Maming Otokiba Asi Father of the Nation ni Haina Riba Mahatma Gandhi bu Ikai Bapibani Loinana Lusingba Asina Lauram Batodang Singtha Daba Oina Lawi Laibak Asigi Mio Singna Awang Batak Ikai Kumnabu Batakta Malengi Tongan Tongan Laibak Singi Luchingba Singa Ikai Kumnari Baluksingba Asi Hojik India da Paliba NDA Lengak Asina Dikari Sulaitana Kanbagi Mami Amachaunatari MGNREGA Haibasi Dagi Viksit Bharat Ji Ram Ji Haina Maming Ontokniba Asigi Maram Asi BJP Lengak na Pipam Tui Lairiba Miam da Tabak Piba Haiba Mahatma Gandhi ki Wakalon Bu Lauduna Haukiba MGNREGA Asi Dagi Mahatma Gandhi Loktokiba Asimak Luchingba Asibi Ikai Kumnaba Matpani Masi Congress Party na akan momong da condemn tawi Paliba India Lengak na ngammi matagum tawning momong da tawriba asi Laibak Asigi Miam na nongmadi para tambiba yai Hai bawafum asi pakatana fungdoki
political assassination गिदमक्ता आई हलकनबगी डिमांड तौबा यारोय शेख हसीना बांग्लादेश दा हिंसाना चटनाबी अमा ओइरक्रे अमसुंग मोहम्मद यूनुसना लुचिंगबा interim government aduna madu khangdre natraga madu thingnabagi shakti leitre haina laibak adugi mafam lawtokraba prime minister sheikh hasina na haikre paugi agency ANI ga email interview amada hasina na interim government adubu bangladesh ta santi thambangam ngamdabagi damakta maral pigre yunus regime aduna jail dagi convict terrorist sing thadokre amasung radical organization Jamaat-e-Islami da thamlamba athingba lawtoknabagi warep adudasu hasina na yaningdaba phongdokre aikoina matamamada leiramkiba safe secular state adu pamjaba bangladeshi millions adugumna aihakna extremist singbu cabinet ki famsing da hakre jail dagi convict terrorist sing thadokre amasung international terrorist organization ga mari leinaba group singbu leibak miyam gi thabakta yawbe hankre mahak politician amanate amasung aruba leibak amangak pagi experience leite haina hasina na haiki crime against humanity gi damak magi conviction amasung death sentence ama pikiba international crimes tribunal trial adu mahak na chaiki madu judicial fijol setpa political assassination amani हाइकी बांग्लादेश की कॉन्स्टिट्यूशनल फ्रेमवर्क ता महा की थाजबा लेंगदना लेरी अखोई की कॉन्स्टिट्यूशन ट्रेडिशन कल्ली अमसुंग लेजिटिमेट गवर्नमेंट अमुक हंजिलबा अमसुंग अखोई की जुडिशियरी निंग तंबा अमसुंग फंगलबा जस्टिस लैगनी हाइना महा हाइकी मखाताना ई तानबा थोकदबगी थिंगनबा महा बांग्लादेश थादोखिबनी जस्टिस मायोक नब कीबदगी नते हाइना महा हाइकी आई political assassination mayok naba ai halakpa nakoina demand tawba yaroi haina makhad mahak haiki maning tamba court amana aibu maral fangdabadagi thadokani haiba mahaki thajaba maramdagi bangladesh na legitimate government ama lairaba masu independent judiciary ama linglaba matamda mahak nungaina halakani haina sheikh hasina haiki